ताबिरिबा अमदि मिटेंग ताबिरिबसिंगो हानबमक्तदा इकाई खुमनजबगा लोइनना तारामना ओक्चरी ngasi amuk pumna makidamakta pujarakliba yamna nungairagadaба film asi Thandel hairiba film aduni Thandel hairiba film asi 2025 ki February 7 da release tawkiba yamna nauriba India gi Telugu lon gi romantic action thriller oiba film amani film asigi director na Chandu Mondeti na oiri aduga producer na Gita Arts ki banner makhada Bani Basu na oiri film asigi main actor amasung actress adudi Naga Chaitanya amasung Sai Pallavi na oiri ngasigi film asi haukiba chahi 2018 da nga faba miyoi ama Pakistani force na Srikakulam dagi fakiba asengba thodok amada yumpham oiba film amani film asigi rating sing adudi IMDb da 10 gi manungda 7 fangi aduga Google user singna 92% like tawriba film amani film asigi budget na crore 90 ni aduga collection di anoba film oibana count tawri adudi mayam yamna koithoktana film gi wari da laksarage masida soikiba lankiba madi sithananthaba yaukiba matamda mayamna ngakpiyo amasung channel asibu nungsibiduna support tawbiyo haijari film gi ahobusinda lead actress oiribi Satya Ulei Satya asi train station amada nong marakta ningamdabagi pirang sinthaduna yamna nungaitana mathanta phamduna lei ngahak leiraga Satya gi mapa laktuna Satya gi matu udu ubada yengba ngamdraduna yumda chatlasi hairaga mapa macha ani auto da tongduna lakhi matamasida Satya wa amata ngangdana adumaglei numit kharani leiraga Satya na mapa da hari babana igi luhongba haibado ayarage babana yenglaga adum sinbiro wahi ase tabada Satya gi mapa adu haraubaga loinana angakpa amsu phawrmi aduga hari phirebadu munna khanko Satya na amuk hari aina kayara khalabu matungda phireba silawrubani Satya gi wahi asidagi mapa na Satya gi luhongna ba haiduna thaurang tawrumi noma Satya bu yengba nupa ama family punna lai nupa aduna Satya bu urga thajati maramdi masak asuk phajabi nupi asina aingonda matau karamna yarakadawribano haina khalami Satya na kari amata khandana nupa adugo luhongbadu yaraki Satya na luhongba yarakba aduda nupa adudi yamna haraujai noma Satya na nupa adu samudragi mapanda laiba mandir amada wari sanana bahaiduna kaurami mandir aduda nupa adu yamna harauna lai Satya na hari ai Raju ko bamiyoi amaga hana nungsinarami wahi sitabada Murali nungai jaramde aduga hari ai sukhalini nasak phajabanina nungsinaba leiramgani haina Satya na muhari aina Raju ga nungsinaram labasu luhongbadi nanga luhongani maramasina aigi amadi Raju gi wari asi aina nangwanda khanganba pami Muralina hoi adudi wari adu hairo haina hairakpadagi Satya na wari liba hori Raju asi samudrada nga faba chali makoigi nga faba miyoi sing adugi tim ama oirami makoina samudradagi nga faduna Gujarat nga sing adu tharam laga mayumda hanarakpa tarami asumna nga faduna tharam laga halakpada tha mapal chupna changi makoigi jahas aduna samudrada lapna thongdorakpada phone gi network phanglamde maramasina makoina network phanglakpada mayum singda phone tawduna wari sanai Rajuna jahas aduda Satya ga nungsina wari sanaduna leiringaida samudragi gunda singna makoigi jahas aduda question farami aduga makoigi nga sing adu launana ba tawrami timasigi Thandel haibadi leader aduna gunda sing aduda nga sing adu laudana ba haijabada gunda sing aduna Thandel adu inthoklamraga nga sing adu lawba horami pumnamag asi uraga Raju na Satya da phone adu ngahak pairamna ba hairami aduga gunda sing adu tumna futharami amasung makoigi nga sing adu su pumnamag lahoduna Gujarat nga sing adu thaba lai Raju na Satya da call tawduna aikoi Gujarat yore nga sing du tharamlaga halaklani hayeng di yumda thunglani haina harauna pau du tamlaki pau sitaraga Satya su harauna ngaijarakpa matamadu yaurakle khanbada yamna haraujai asumna mathangi numita Raju halaktuna makoigi khungang adu yauri Raju na mayum sangdringaida Satya ga unafam mafam aduda laktuna Satya bu ngaiduna lei Satya su yamna harauna makoigi unafam aduda lai aduga makoi ani yamna nungsinan unaduna lighthouse amada laiminaduna nga yekpa firal ama pulamba adu thaduklami lighthouse taki firal asi thaduklabadi nga faba chatkiba singadu halakle haiba khangnarami tha mapal lapnaruraba matungda tha ahum makoi ani nungsinan laiminaba tarami Rajuna nga farbagi paisa singadu magi khulgi mi singadugi mayum da sinaduna mateng pangi
Matam asida Raju gi mapa leikidabagi ningsing thorum numisu pangthoi. Khungang asigi misingna Raju asisu mapa gumna yamna fai migi mateng yamna pangi haina hainarami. Raju gi mapa adusu mahakna hinglingaida yamna mathau na leiba Thandel ama oiramki. Matam kharagi matungda Raju na makhoi gi Thandel oiriba mapa gi na manau nupa oiriba ahal adu yamna nungaitana yu thagliba adu urami. Mataudu uraga Raju na uncle kaidobo yaurage haina hangbada Raju gi uncle aduna yamna nungaitana wari lirai. Thangnaba khul amada asoba miyoi amana sarkar dagi ayaba loduna mining tauba hokre. Miyoi aduna khulgi mising aduda namduna thabuk solaga paisa su amata pibidre. Aina Thandel oiribasu khul adugi mateng amata pangba ngamdre. Wari asitaraga Raju na magi uncle ga loinana mining tofum aduda lai. Aduga miyoi adu phuduna mining gi thabak adu lephali. Asengbadi khul asida mining tawrbadi kunja singda awaba soidana mayok nagani haiduna mining adu thingmani. Tawdok asidagi Raju gi uncle na kunja singda Raju bu ngasidagi Thandel oina aina haplabani haina lauthoklammi. Paw sitaraga kunja sing aduna yamna haraujarami. Mathang sinda Raju amasung Satya mamanabagi machagi birthday ama yawblai. Matam asida nupi aduna magi nupada yamna saurami. Matawudu uraga Satya na nupi adu dhari. Karigino nakhoi ani saunaribado sahi amagi manungda tha mapal amadi samudra nga fabani haiduna lekhrani. Lemhoriba tha ahum sidi nungsinan leiminaba yadra. Wai setaraga nupi aduna Satya dhari. Nang soyang Raju ga luhonglaba matungda khanglakani. Nangi suna salailaklaba matam aduda nathanta leibagi awabado nangsu soidana khanglakini. Wai setaraga Satya na kari su khanjilamdi. Maramdi nupi aduna hairiba asumna aidi tauroi haina khanbana. Matam asum haukibana tha ahum adu haukiba khanghaude. Satya amasung Raju aroiba oina unai. Satya na Raju dhari. Hayengdi nong hek ngalakpaga nangdi satkragani. Aduna ngasi ahing asidi nathanongda pena tumjagi. Asumna haiduna Satya na Raju gi mathanongda ngathaduna nungaina tumlami. Nong hek ngalakpada Raju na Satya bu tapna tumhallamlaga magi furit adu manakta thamlamlaga aduga lighthouse aduda piral adu thelamlaga chatki. Satya na mikap tholkpada Raju di leiramdre. Manakta Raju gi furit leiramba aduda furit adu lokhatuna lighthouse aduda yengi. Piral adu uraga Raju chatkre haiba khangi. Satya yamna nungairamdi. Maramdi Raju ga amuk unabagi damakta tha mapal ama amuk khaurang na ngaidun leigani khanbada. Asomdana Raju na Gujarat yauduna magi Thandel gi fam adu paiduna nga faba chatpa horami. Talag asida paw ama fangi madudi Satya khoina birthday yauruba adugi mapa adu samudra nga faba chatpada sire haina. Satya na nupi adugi manakta chatuna themjin birami. Tawdok asidagi Satya gi thamoida akiba ama faurami. Raju su samudra nga faba chatkibani. Masu kudong tiba nanglamgadra haina matam pumnamakta khanduna wakal yamna wajarami. Satya na nongma wakal nungaitana tumbada mamangda Raju du samudra nga faba chatpada siduna mayamna purakle haina urami. Patapa mamang asidagi Satya di hena amuka kikre. Satya na mapagi manakta laktuna hanglai. Baba nahaksu khula sige mini. Adubo aina hek piklingaidagi nga phanaba lang sabatani uriba. Aduga nga phabadi amukta chatpa udri. Masi karigino wang sitaraga Satya gi mapan hari. Aisu nga phaba su yamna pami. Hana nga phaba su salami. Asumna mapan haraga wari ama ulei. Satya na yamna piklingaida mamaga mayumda lehowi. Aduga Satya gi mapadi samudra da nga phaba chatki. Satya gi mapana mayumda halakpadadi magi nupi adu siduna mathau mangam phaba pangthokpa loiramle. Pikliba Satya adu su mayumda leiramde. Migi yum amada leiramki. Tawdok asida Satya gi mapa adu yamna thamoi kaiki. Wari asiloiduna Satya gi mapana Satya dhari. Aina nama adu aroiba mikup adu phawada yengbu phanghaude. Maram adudagi aina samudra da nga phaba chatlaroi haina lepkibani. Maram asina aina sunangbu Raju ga luhung haningdabani. Adubo nangna pamjaba aduda aina karisu haidrabani. Mapagi wari asitarubadagi Satya di amukka hena wakhal wajarami. Satya na khali madudi Raju na halakpadadi amuk hana chalhalaroi haina. Asumna matam haukiduna tha mapal suraki. Adubo Raju gi paw amata tadana namit tarukni amaga amuk haujinki. Maram asina Satya di yamna pakhatchai. Aduga phone tawduna Raju da yamna sawi. Raju na phone da aikhoi hayeng yumda yoruklagani haina tamlaki. Mathangi numita Raju amadi mahaki tem adu
ꯈꯨꯜꯗ ꯌꯧꯔꯛꯈꯤ ꯁꯇ꯭ꯌꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯁꯇ꯭ꯌꯅ ꯅꯨꯄꯥ ꯑꯃ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯔꯥꯖꯨꯗ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯨꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ ꯔꯥꯖꯨꯅ ꯁꯇ꯭ꯌꯗ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯃꯄꯨ ꯑꯗꯨꯅ ꯊꯥ ꯃꯥꯄꯜꯒꯤ ꯄꯩꯁꯥꯗꯨ ꯄꯤꯊꯣꯔꯛꯇꯦ ꯃꯊꯪ ꯑꯃꯨꯛ ꯆꯠꯄꯗ ꯄꯤꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯖꯍꯥꯖ ꯑꯅꯧꯕ ꯑꯃꯁꯨ ꯐꯪꯂꯦ ꯁꯇ꯭ꯌꯅ ꯔꯥꯖꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯏ ꯁꯇ꯭ꯌꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯔꯥꯖꯨꯗ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯟꯖꯥ ꯐꯪꯗꯦ ꯁꯇ꯭ꯌ ꯊꯣꯏꯅ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯊꯥ ꯑꯍꯨꯝ ꯑꯗꯨ ꯑꯃꯨꯛ ꯁꯨꯔꯛꯂꯝꯃꯤ ꯅꯣꯡꯃ ꯔꯥꯖꯨꯅ ꯁꯇ꯭ꯌꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯁꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯒꯅꯨ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯔꯥꯖꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤꯕꯒꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯟꯗꯦꯜꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯒꯤ ꯑꯁꯥꯗ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯗꯨꯅ ꯆꯔꯥ ꯇꯥꯟꯗ꯭ꯔꯕꯗꯤ ꯆꯔꯥ ꯂꯣꯏꯅ ꯍꯦꯜꯂꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁꯇ꯭ꯌꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯅ ꯔꯥꯖꯨꯕꯨ ꯀꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯖꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9ꯗ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯒꯨꯖꯔꯥꯠ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯨꯅ ꯍꯣꯏ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯁꯇ꯭ꯌꯒ ꯔꯥꯖꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯁꯇ꯭ꯌꯅ ꯔꯥꯖꯨꯗ ꯉꯥꯊꯗꯨꯅ ꯇꯨꯝꯃꯤ ꯁꯇ꯭ꯌꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯔꯥꯖꯨꯅ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯌꯥꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯁꯇ꯭ꯌꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯔꯥꯖꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯅꯥꯛꯇ ꯔꯥꯖꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯎꯔꯒ ꯁꯇ꯭ꯌꯅ ꯂꯥꯏꯠ ꯍꯥꯎꯁꯇ ꯑꯃꯨꯛ ꯌꯦꯡꯕꯗꯗꯤ ꯐꯤꯔꯥꯜ ꯑꯗꯨ ꯊꯦꯠꯄ ꯎꯏ ट्रेन स्टेशन मयाम मयूंगी मीसिंग वारी सानदुना ट्रेन की मतम अदु ngainarami राजूसु ट्रेन स्टेशन असिदा लाक्तुना लei ngaiak leiraga सत्यसु राजूबु खामनबा हाइदुना ट्रेन स्टेशन अदुदा खोंglei थुना lai सत्यना राजूबु चतनबा कन्ना खामबदा राजूना हरि yengo ai sataba yaroi nangsu khalo aina satrabadi mayam asi karam tawgani satya upai leitana राजूदा अरोई बोइना hanglei फरे अदुदी नंगी थंदेल की फम अदुगा अइगा अनि असिदगी अपाम मखलो तंजा असिदा ट्रेन की मतम ओइरक्तुना ट्रेन अदु तपना तपना थौब हौई राजू तौफम खंगदना सत्यद ज्ञान ताहननबा कन्न होनै अदुबु सत्य वा अमत ngang तुमिना लै राजू उपाय लेतना ट्रेन अदुदा चेंदुना तोंखली अदुगा सत्यद लाउदुना हाइरमी सत्य अइना नुंगसिबदि नंग खक्तनी नंग तबु नुंगसिदुन लैगनी अइ नंगोंदा फोन तौरके असुमना हाइरमलगा ट्रेन अदु चटकी सत्यदि राजूना मागी वा अदु तारमदना मंगोंदगी थंदेलगी फमने हेले हाइना चटक्रे हाइदुना थामोय सोकना फमदुना लै मतमसिदा नोंसु कन्ना सुरकी कयाक लेरगा मफाना सत्यबु थीदुन लाकिबनी अहोब सिंद उकिबा सिन अदुमकनी असुमना वारी असि सत्यना मुरालीदा लीब लोइसली अदुगा मखा तान हरि हौजिकते अइना राजूबु नुंसिद्रा हाइबसि मसादा खंगहलमलगा अइ लुहोंबा सि पामी अइना लुहोंद्रिङैदा राजूगु उनबा पामी मसिदा नंगना अइगी इतेंग अमुक्ता पांगबियो मुरालीना वारी पुमनम असि तारगा ज्ञान तारदुना सत्यगी वा अदु होई हाइना याई मथंग सिंदा राजू अमदि महाकी टीमना समुद्रदा चटपा असिदा नोंगलै नुंसित तौदुना मखोगी जहाज अदु कंट्रोल अमत तौबा ngamdana यामना वाना लेरमी नोंगलै नुंसित अदुना मखोगी जहाज अदु माइकै खंगदुना हुमदुना पुखिबना पाकिस्तान बॉर्डर लांसिली मरम असिदगी मखोइबो पाकिस्तान कोस्ट गार्ड सिंग फाकी मथंग सिंदा सत्यगी खुंदा पोस्टमैन अमन चे अम पिरमी चे अदु राजूगी ममान पुरक्तुना सत्यद पाहनबददी nga faba चटकिबसिंग अदु पाकिस्तान दा फादुना जेल दा लैख्रे हाइबा खंगनरमी पाउसि खंगबदगी कुलगी मियोय पुमनमक तौफम अमत खंगदना यामना वानरमी फाख्रिबा मिसिंग अदु मखोइगी युंगी चरा तानबा चटकिबनी अदुबो हौजिकति खुल अदुगी मियोय सिंगसु नोंमगी चरागी खनबदा अवाब अमसु ओइनरमी पतंग सिंदा पाकिस्तान गी जेल दा उलै जेलर अदुना फारक्लिबा मिसिंग अदुबो फिरोल पुमनमक लौथोक हंदुना चेक तौई अदुगा मखोइबु जेल दा थाजिली ऑफिसर अमना जेल असिदा लैबा यामना साथिबा एकबाल कौबा मियोय अमगा इंडिया दगी फारक्लिबा मखोइगा उनहली एकबाल द वाल अमदा इंडिया हाइना इदुना थमलमी अदुगा इंडिया दगी अंगांग मचा अमा कौथोक्तुना लैबाक निंगबा इसै सगली अदुगा एकबाल न इंडिया हाइना इरिबा वाल अदुदा नंबर 1 तौसिली मतौदु उरगा राजू अमदि इंडिया मसा सिंग अदु मै हौना साउनरमी अदुबो उपायदि अमत लैतना यामना चाकना लैनरमी एकबाल मफम असिदगी लैथोखिबगा राजूना बकेट अमा पाइदुना गुहादगी इसिंग सोक्तुना वाल अदुदा हैथरमी राजूगी मतौदु उरगा एकबालना ब्लेड अमा पाइदुना यामना साउना
Raju tamna sangsili Raju su yamna sauna mayoknarage khanduna lei tanja sida jailer laktuna Raju gi mamaida khupak na thai aduga hari nangna leiribasi India da nati Pakistani nasana gyan tajo asumna haiduna makhoibu jail da changhali aduga jailer aduna Ekbal da su makoi singa sidagi lapna lainana bahairami mathangi sinda jailer aduna Raju madi mahaki tim adu koksili aduga nakhogi Thandel kanano haina hanglei maduda makoina Raju bu makoigi Thandel ni haina tai mamang da su hajakre amuka su ningsingjabo oina Thandel haibadi leader luchingba haibani asomdana Muralina Satya gi mayumda laktuna Satya gi mapada luhongba si matam khara chonthana bahaijarami Muralina Satya gi mapada hari aiga Satya ga luhongdringaida Satya si Raju ga amuktung unaba pami aduga akhoi ani honglage wai si Satya gi mapa su gyan tarak latuna hoi haini gyarami Satya amasung khulgi miyu singna hanjin haijabadagi external officer minister gi personal assistant laktuna kunja singi wasing adu loina tai amasung phakriba mi sing adugi Aadhaar card paihenduna photo su kabali khulgi miyu singna sithi iduna Pakistan da su thaki sithi adu yobada tha ahumuk changi sithi adu makoina paduna anouba sa amamam phangnarami pauseda Satya gi photo yaurakpa adu Raju na loduna nungsi ni yengjei mayam aduna che tharakpa adu mathang panaraba matungda Raju gi manakta laktuna hari Raju akhoi mayam gi di sithi da warol amamam tu oirbasu loina inarei adubo nangi di Satya na kari amata irakre asumna haiduna che adu Raju da pirami Raju na che adu yamna nungaitana yengbada Satya na kari amata iraktrabasu Satya gi milu pirang tarakkibagi mami che adu da yaurami madu uraga Raju su khangi aduga hari kanana hairibano Satya na kari amata irakte haina che sida Satya gi pirang asina wahi kaya ama hairi mathangi sinda Raju khogi marakta yaukhiba angang adu leibu uramde maram asidagi makoina koithi thinai aroibada angang adu kachil amada yamna wana leibu ui angang adu khudakta hospital da puduna yenghali angang adu Ekbal na faduna circumcision haibadi Muslim singi angang oringaida body part tagi skin khara lauthoknai hariba sumna angang adu su Ekbal na tawkibani pomnamagasi Raju su khanglaktuna yamna saurami asomda India da Raju gi khunja singadu yungi awat apa kayana awaba masu mayoknarami maramdi sel tanba mi singadu Pakistan da faduna leikibana khunja singi awaba du uraga Satya yamna nungairamdi Satya da Raju na hana haikiba Gujarat ta thamapalgi paisa piraktri haiba du ningsinglaki maram asidagi Satya na Muraliga loina duna Gujarat ta laktuna wari pomnamakli duna paisa adu piraknaba hairami maduda paisa pirakpagi mahuta Satya da thina chaiduna hairaki ngasi phabu thengnaraktre nanguba nupise asuk lakpa lambi asi laktuna paisa ni balakibado chalo aina rupa amata piro wahi sitabadagi Satya na tholktuna office mamang aduda mathanta darna phami asumna nongmani ni gi matungda miyam aduna Satya gi wari adu khangnarakuna Satya ga punna dharna famduna paisa pithokna bahairami maduda upai leitraduna mapu adu tholuktuna paisa sing adu Satya da sinarami paisa sing adu puduna Satya magi khul adu da amu halaki amasung khul gi mi sing adu da masa gi paisa sing adu pithoi asumna Satya na khul gi mating tobo sida Satya busu Thandel amani hainarami mathangi sinda personal assistant adu external minister Susila Swaraj ki manakta laktuna wari sing adu lerami maram asidagi Susila na Pakistan ga pau faunaduna wari sabadagi lakliba 15 August da Raju amadi mahaki tim adu thadoklagani haina hairaklami pau sitabada kunja sing adu yamna haraunarami Pakistan da Raju amadi mahaki tim adu court puthoi amasung just na makoibu thadokpagi ayabadu pirami adubo kudak asida just asida pau amalai madudi India na Kashmir da article 370 lauthokre haina maram asidagi Pakistan da yamna kana irang tholai Jasna Raju amadi mahaki tim thadokpagi hairamba adu cancel tawki aduga makoibu jail da pukinaba order tawrami police singna makoibu jail da puraki adubo lambi da irang kanbana police gari adu thatuna yengbada praja miyam aduna Raju amadi mahaki tim asi India ni haiba khanglutuna hupsilaki adubo Raju na makoigi mising adu senaduna mafam adudagi chenthoraki pawasi officer amana jailer da tamduna haraki sir makoi sing adu India da chelam lagani natragana akoi loina siram lagani aduga aikoi pumnamak thabak su tatlagani sir asumna haidun leiringaida Raju gi tim adu makoi punna central jail adu da lai madu ubada police sing adu yam nang rami
Jailer aduna Raju da hanglai nakhoi da chen khibagi tanja fanglaba aduda chendribadu karigino Raju na khumlai Sir aikhoi India machani chenbagi hainabi aikhoi da leiti wahai ase taraga jailer adu tumina leiki asumna makhoi sing adu jail da amuk thamlami Satyana personal assistant aduda phone tawdun wari sabada personal assistant adun hari ai karimata mateng pangba ngamlaroi Minister Susila su malem asidagi leikidre paw se tabada Satyadi yamna nungairamdi maramdi Minister Susila asina makhoi gi mateng yamna torambari adubu mahak laitrabadi kari tawgani haina khalami Satyana atopa minister amada paw phaunabada minister aduna Susila gi machanupiga wari saduna amukta hayu haina haraki maram asidagi Satyana muraliga loinaduna Delhi da muglai Susila gi machanupi aduga unanaba haiduna office ta chali adubu unabadi phanglakide Satyana mandir amada lei asumna numit kharani Susila gi machanupi aduga unanaba kanna honajai adubu upai amata leramdi asumna 15 August yorakpada ekbalna India gi maramda fataba kaya hairami wahai sing adu tabada angang aduna chenchinduna India gi firal adu puduna laklaga thelami madu uraga ekbal yamna sauduna angang adu phubulai Rajuna thaduna ekbal bu yamna sathina phubudagi laimai da tadun laikre Rajuna India gi firal adu ikai khumna bu ulabu matungda mai thaduna manghale maramdi Pakistan asida India gi firal adu phangkrabati makhoi da maral kaya season bigani khanduna jailer adu laktuna Raju bu yamna sathina phui aduga jail amada thami somdana Satyana Susila gi machanupi aduga unana ba lep leitana honai Satya gi mamanabi aduna nangi luhongbugi matam yoksilakle numit humni ta ngairabani haina Satya da hairami Satyana aroibada luhongbugi phijol adu setuna Susila gi machanupi tongliba gari adugi nakal da leplami Satya gi matawudu uraga gari adu khamalami amasung Satya bo manung da kausali Satyana wari pumnam adu libadagi Susila gi machanupi asina wasaktuna hari aina nangi luhongbu yoktingaida phadun laikriba singadu India da soidana thogalakani wahai sitabada Satya yamna penjai asumna kanna honabadagi numit ninigi matungda Raju amadi mahaki temadu thadoknana haiduna puthoraki makoi ID sing check tawduna mathang ming kauduna amamam ta thadoklami aroibada Raju gi mamanaba amagi maming list aduda yauramde maramsina Rajuna mi amata watpa yaroi haina kanna hai adubu Raju gi mamanaba adudi magi Aadhaar card leitabana kari amata upai leramde Raju gi mamanaba adun hari aige soibani abok na ingonda Aadhaar semnan ba kan haiki aina magi wa adu lokidabagi madugi iralni nakhoi sakro ai mafam asida lehorage wahi setaraga Rajuna nangsu aikhoige punna lakpani punna hannanaba aikhoi su mafam asida ngaidun leirage haina famduna lei makoi singatuna Raju bu mayumda chatuna Satyaga unanaba kanna hairami maduda Rajuna wa adu taramde Raju gi uncle na Satya lohombagi invitation card adu puthoktuna yengali makoina pawasi hana khanglabani adubo Raju da de haidoktana leirakibani Rajuna card adu uraga thamo yamna kairaduna Pakistan lomda amuk chongsilami aduga hari nakhoi charkro ai imanaba siga punna laklage wahi sitaraga Pakistan gi jailer aduna Raju dhari nangna ngasi mayek sengna ulai Thandel amagi magulado nangna nangi miyoi singu gayada nungsijaba haibadu aikhoina khangi Indian Embassy na pung tarani thoi takrabadi amuk pharak taragani haiduna Raju gi mamanaba adugi Aadhaar adu khudakta sanana bahonarami amasung Pakistan da ID adu tharami jailer aduna ID adu yengduna Raju gi mamanaba adu thadokro haina haibada officer aduna pung tarani thoi takre sar haina hari mayam adu thamoi kainarami tanja sida jailer adun hari nangna reporta pung tarama thoi ga minute yankhai mangagi matam iko aduga thadokro asumna Raju amadi mamanaba aduga punna thadoraki mathangi numita Satyana Delhi dagi halaktuna lighthouse ta yenglakpada phiral adu leiramde maram asidagi Satyana Raju halakhre haiba khangami Satyagi matau adu muralina uraga hari aisu khangi nangna Delhi da luhongbagi phijol setkibadu aigi nate Raju gi ni haiba maram asina aina Raju gi flight ticket oina kaktuna laghanbani nang chatkro wahai setabada Satya harau bagi mami adu maithung da taraki konglei thuna Satyana Raju gi manakta lai aduga Raju ga yamna nungsina unaduna nungsina konsinei aduga matang asida film asigi aroi basar oiki asigi di matang asida losin jarage mathangi nungai raba video da amuk mayam punna thengna mirarsi